ꯑꯩꯈꯣꯏꯒꯤ DIPRꯅ ꯐꯣꯡꯖꯕ ꯀꯦꯂꯦꯟꯗꯔꯒ ꯔꯤꯂꯤꯁ ꯇꯧꯔꯦ ꯐꯣꯡꯗꯣꯛꯆꯔꯦ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤ ꯑꯃꯁꯨꯡ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯆꯍꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯕꯁꯤ ꯇꯥꯏꯝ ꯃꯇꯝꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ BJP ꯂꯦꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯇꯧꯕꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯤ ꯀꯦꯂꯦꯟꯗꯔ ꯖꯅꯋꯥꯔꯤ ꯇꯥꯔꯤꯛ 1ꯗꯒꯤ ꯍꯧꯗꯣꯏꯅꯤꯕ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯇꯥꯔꯤꯛ 1ꯒꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯄꯤꯕ ꯉꯝꯅꯅꯕ ꯃꯌꯥꯝꯗ ꯐꯪꯍꯟꯕ ꯉꯝꯅꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯒ ꯂꯥꯛꯄꯅꯤ ꯍꯟꯗꯛꯁꯨ I appreciate the DIPRꯒꯤ Honorable Minister Ranjan ꯑꯗꯨꯒ ꯃꯥꯒꯤ ꯀꯃꯤꯁꯅꯔ ꯃꯥꯒꯤ ꯀꯂꯤꯛꯁꯤꯡ ꯇꯥꯏꯝꯂꯤ ꯉꯁꯤ ꯑꯍꯤꯡꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯣꯔ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯑꯗꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏ ꯉꯁꯤ ꯑꯍꯤꯡꯒꯤ 12ꯗꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯀꯤ ꯃꯥꯒꯤ ꯄꯣꯛꯄꯒꯤ ꯃꯇꯝꯗ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯅꯒꯗꯕ ꯑꯗꯨ ꯃꯁꯤ ꯅꯪꯅꯅꯕ ꯑꯗꯨꯒ ꯇꯥꯔꯤꯛ 1 ꯖꯅꯋꯥꯔꯤꯒꯤ ꯃꯃꯥꯡ ꯉꯁꯤ ꯇꯥꯔꯤꯛ 3ꯒꯤ ꯏꯚꯤꯅꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯦꯂꯦꯟꯗꯔ ꯑꯃꯗꯤ ꯗꯥꯏꯔꯤ DIPRꯒꯤ ꯈꯛꯀꯤ ꯅꯠꯇꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟꯒꯤꯁꯨ ꯌꯥꯎꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯕꯨ ꯄꯥꯏꯔꯤꯕ ꯍꯦꯜꯊꯀꯤꯁꯨ ꯑꯗꯨꯒ DIPRꯒꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯊꯥꯒꯠꯂꯤ ꯁꯨꯃꯥꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯃꯐꯝ ꯆꯥꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯒꯤ ꯀꯦꯂꯦꯟꯗꯔ ꯑꯃꯗꯤ ꯗꯥꯏꯔꯤ ꯔꯤꯂꯤꯁ ꯇꯧꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯙꯔꯃ ꯑꯁꯤꯕꯨ ꯆꯠꯄꯤꯔꯤꯕ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯏꯆꯦ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯈ꯭ꯔꯤꯁꯃꯥꯁꯁꯤ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯊꯥ ꯈꯔꯗꯒꯤ ꯂꯩꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯏꯪꯅ ꯇꯤꯞꯅ ꯂꯩꯕ ꯍꯥꯟꯅꯒꯨꯝꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯃꯗꯤ ꯗꯦꯚꯂꯞꯄꯤꯡ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯑꯣꯏꯍꯟꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯏꯁꯣꯔꯗ ꯃꯌꯥꯝ ꯆꯪꯗꯅ ꯆꯔꯆꯁꯤꯡꯗ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯗꯨꯒꯤ ꯈꯣꯏꯔꯝꯕꯤꯅꯕ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯁꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯨ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯄꯤꯖꯔꯤ ꯀꯃꯜ ꯕꯥꯄꯨꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯇꯧꯅꯩ ꯃꯣꯏ ꯀꯣꯔꯠꯇ PIL ꯊꯥꯕ ꯀꯣꯔꯠꯇꯒꯤ ꯗꯤꯔꯦꯛꯇꯤꯚ ꯃꯌꯥꯝ ꯂꯧꯕꯤꯔꯝꯒꯅꯤ every 2 weeks ꯄꯤꯔꯛꯀꯗꯕꯅꯤ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯕ ꯀꯣꯔꯠꯇꯁꯨ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯒꯤꯗꯁꯨ ꯃꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏꯗ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯗꯨꯒꯤ ꯑꯣꯅꯔꯦꯕꯜ ꯀꯣꯔꯠꯇꯁꯨ ꯂꯩꯕ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯊꯤꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯂꯩꯕꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣই ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯊꯤꯕꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤ ꯌꯦꯡꯉꯦ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯃꯜ ꯕꯥꯕꯨꯒꯤ ꯀꯦꯁꯁꯤ ꯑꯩꯈꯣই ꯁꯝ ꯃꯐꯝ ꯆꯥꯕ ꯃꯔꯝ ꯆꯥꯕ ꯑꯦꯖꯦꯟꯁꯤꯒꯨꯝꯕ ꯑꯣꯔ ꯀꯃꯤꯇꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯔꯀꯥꯟꯗ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯃꯇꯥꯡꯗꯒꯤ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕ ꯍꯦꯟꯅ ꯈꯤꯇꯪ ꯄꯋꯥꯔ ꯂꯩꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯃꯥꯒꯤꯁꯤ ꯋꯦꯌꯔꯐꯥꯎ ꯊꯤꯗꯣꯛꯅꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯁꯣꯏꯗꯅ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯃꯗꯨꯃꯒꯤ ꯒꯦꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯒꯦꯠꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ
पाखꯠनबा लेरिबा सिचुएशनसिना पाखत्नबा टेंशन लेनबा न मरम ओइरकांदा मागी मागी एलाकासिंदा पोरा खिंदर खोदन से तौनबा हौजी हौजी मक प्योरली सुगुमबगी सेटलमेंट अमा लेरे हाइदिबनिना अखोइने हे नफु तौरबसु यादबगी स्टेज खर लेबा अदुबु मदुदा लंबीदा चेक तौबा खोदपा अदुदि हाइली इलीगल नि अदु मदि अखोइ हौजी सिपाहिसिंग करी करी डिप्लॉय तौबा खोदन दरबा याम कन्ना तखोंदना बला लेते अहमद अखोइगी फोकस एरिया इस फोकस पर लोइना अखोइ डेवलपमेंट पाइखत तब डेवलपमेंट तौबा यारो अखोइ हौजी वार्ड 14 दा अखोइ कनोगी mahai marong thabagi economy revival gi makal khuding da koi jaga khuding da koi yam kana hogre mayam no bira mone social media da kari da aduga infrastructure development gi palla ga lay scheme projects mayam ko just we are driving the isia RIF ki lambi gi 315 crore gi sanction torokre adu 3500 crore ki koi hangi सीगी सीमेंट कंक्रीट रोड की वजह पीरखरे देन इम्फाल रिवर प्रोजेक्ट 100 करोड़ मुकी 60 करोड़ मुकी संपन्न मुकी पीरखरे लाखरे अदगी नान संसद के लोकल की 771 करोड़ अदगी इम्फाल कांसुल रोड की उसी होम हाना साधन लेरम मदुगी अखोइ गोशना बिंसान इम्फाल कांसुल रोड से होबो याम दरकार लेबा many things adagi loktak to ji around 100 crores ki water sports ki yauna koi adventurous ki keno yauna koi sebat pa ko dore madu ki tender ke process mein amam lai very set sahi ani sida ma ta mangi ko se ama makhai mu mangi ko se ko yam mai te du koi je mu anga irang ni tum da sam da bole ko so ko je mu development ki dokta public ki requirement mit to mun bai tar ni ko infrastructure da kari da ma bi awara pa leiriba praja sing awara pa le da koi andagi koi hogre miyam gi numit go to village koi district ki SPC aluga DC sing da koi instruction pira ka na good governance ka mai le na koi madu district khuding da miyam gi numit when na koi good governance hongna ba hogre New York day New York message mai tonga na picture